अनौबा लो अहुम असिबु सिजिनगदौरिबा ऑथोरिटीसिंगना थबक अमा तौद्रिङैदा खन्थबा अमसुंग खंगबा मथौ ताई हाइना मणिपुर हाई कोर्ट की चीफ जस्टिस के सोमशेखरना हाइख्रे अमसुंग एनआरसी चना हलगा मिटोप खंदोक्लबा मतुंगदा डिलिमिटेशन तौद्रबदी मिटोप सिंगना लमदम मसिदा पीरिबा चैथेंग सिंग थेंगनबा ngamloi हाइना लमलाई केंद्र की एमएलए केएच इबोम चाना हाइख्रे खुरुमजरी एसबी पाउ मिटिंग ताबीर सिंबु तराम नोकचरी पाउ संदोंना पिजरी हाई कोर्ट ऑफ मणिपुर ना मणिपुर स्टेट लीगल सर्विसेस अथॉरिटी अमसुंग मणिपुर जुडिशियल अथॉरिटी का पुनः खुसमनदुना नुमित निनी की ओइबा NDNPS एक्ट साइबर क्राइम एंड न्यू 3 क्रिमिनल लॉ की मतंगदा स्टेट लेवल कॉन्फ्रेंस की हौदोकपगी थौरम सिटी कन्वेंशन दा पांगथोखरे थौरम मदुदा हाई कोर्ट ऑफ मणिपुर की चीफ जस्टिस के सोमशेखर हाई कोर्ट ऑफ मणिपुर की जस्टिस ए बिमल सिंह याउना आइन के लमदा खंग हेरबा मियोय सिंह पुलिस के तोंगान तोंगान बा सिक्योरिटी फोर्स के मकोक थोंगबा सिंह याउना मरी लेनबा मियोय कयाना सरुक याखे हौदोपगी थौरम मदुदा हाई कोर्ट ऑफ मणिपुर के चीफ जस्टिस के सोमशेखरना अनौबा लो अहुम असी मपुंग फाना थबक तौनबा क्रिमिनल लो अहुम असिदा याउरिबा प्रोविजन सिंह निंगथीना खंगबा मथौ ताई लो सिंह असिबु सिजिनगदौरिबा ऑथोरिटी सिंगना थबक अमा तौद्रिङैदा कयारक खंथबा अमसुंग खंगबा मथौ ताई अरेस्टिंग ऑथोरिटी इन्वेस्टिगेटिंग एजेंट चिंगबा खुदिंगमकना प्रोविजन सिंग असि निंगथीना खंगबा मथौ ताई महांगना मखाताना मियोइबा अमना मियोइबा अमगे ममल खंगबा मथौ ताई मी खुदिंगमकि राइट लैरिबनी जुडिशियरीदा लैरिबा सिंगना अकीबा लैतना अमसुंग मीचंग मिखाई नाइदना नियम चुमना थबक तौगदबनी हौजकी मतमदा साइबर क्राइम कया थोरक्लिबा असी यामना मरी लेनबा अमा ओइरी लो कयासु लैरी फोंदोकपगा लोइनना नुमित निनीगी ओइबा पांगथोकदौरिबा NDNPS एक्ट साइबर क्राइम एंड 3 न्यू लॉस की मतंगदा पांगथोकलिबा स्टेट लेवल कॉन्फ्रेंस असी यामना मगुन लैबा अमदी टॉप टॉपा कॉन्फ्रेंस अमनी हाइखे The word prosecutor is not able to define it now. Even the what is the prosecution? Don't think prosecution is only the definition of the prosecutors. The defense counsel stand, it is a definition as a prosecution. The component of side is stands, it is among the prosecutions. Like that, intelligence is very much required to be adhered in our mind. The Information Technology Act 2000, along with the corresponding provision of Indian Penal Code 1860, the presently that Bharatiya Nagarika Suraksha Sanhita, otherwise Bharatiya Sakshya Adhiniyam. I can't say that each and every wordings, but the 3 laws, it must be in a literal spirit, and the ingredients of each one of the definition we must be recited in our heart and soul. NRC चना हलगा मिटोप खंदोकलबा मतुंगदा डिलिमिटेशन तौद्रबदी मिटोप सिंगना लमदम असिदा पीरिबा चैथेंग सिंग थेंगनबा ngamloi हाइना लमलाई केंद्र की MLA KH इबोम चाना फोंदोखरे वाफम असी मणिपुर रूरल लिवलीहुड मिशन के मिटिंग मखादा पुंसिगी मंगाल BLF न सिंदुना नोंग्रेन प्राइमरी स्कूल दा पांगथोखिबा बैक टू स्कूल कैंपेन गा मरी लैनना फोंदोखिबनी थौरंगा मरी लैनना KH इबोम चाना मखा ताखिबदा मणिपुरदा इलीगल इमिग्रेंट मसिंग खंगदना चंगसलक्तुना डेमोग्राफिक इम्बैलेंस सोखलकपा लमदम असिगी यलहौमी सिंगदा फोंगना सिंगनारकपा लमदम असिदा मखोइगी लेबाक अमा सेमनबा होनारकले हाइबा अखोइना खंगले लिसिंग अनि कुंतरेता मिकोक थीगनी हाइना थौरंग तौरिबा असि NRC चथा हलगा मिटोप सिंग हाना खंदोकलबा मतुंगदा मिकोक थीगदबनी करिगुंबा मिटोप खंदोक हौदबा तारगदि मिकोक थीबा असिदा मिटोपना मसिंग हेनख्रगनी मिटोपना मिसिंग हेनबा सेंसस रिपोर्ट अदुदा युमफम ओइरगा डिलिमिटेशन तौरक्लबदी तंपाकी सिट खरा मिटोपना लोइख्रगनी अखोइना हौजिक वाखल फजना खंथा हौद्रबदी मिटोपना यलहौमी सिंग नमथनबा होनारकपा थेंगनबा वारकनी हाइखे 2026 ता अखोई सेंसस अमा मिकोक थीबम तौदोरी 2026 ता तौदोरी बे मिकोक थीरबा मतुंगदा डिलिमिटेशन तौदोरी केंद्र सिंसे मसिंग हेनबा हेनदबा खाइदो खाइजिन तौदोरी अदु तौबदुरसु हुजि अखोइदा दरकार लेरिसे हुजिकति मितो मयाम हाइजलगा पिकथन लेख्रे अखोइन हुजिक डिमांड तौरिसि कैनबु लैभम थोक्तबा मिटोप सिंगो हाना लोइन खंतोपिग्रो अदाइदनिको NRC का हाइदो NRC से कई हाइनो हाइ कांदा Laibam Topa meeting to what the labor, Manipur 1961, Kano Beer,
ko lising chapon hu mathoi gi mamang da leram gi do khoi gi mi ne manipur le hum to ko madui matung da lakhosing du de khoi mi na te hai ne madu mayam tu ko ko loi khan to piro mai malang ro adu ga manipur da le hum to ko mi tu khato le ram matum du da mi ko thibio Lingjal Manadrabadi Chaukat Thintagani Politics to Mai on Sindona Lebagi Mahuta Development the Shumai on Sinsi Hana MLA Kurizam Lokena Wangoi Kendragi Manung Chanba Upopi Awang Lekaida MLA na Nauna Sakiba Top Upopi Awang Lekaigi Community Hall Sankaduna Miyanda Kusinabagi Thoramda Haikre Wangoi Sub Division gi Manung Chanba Top Upopi Awang Lekaida Top Upopi Social Union na Sinduna Pangthokpa Thoram aduda Manipur State Cooperative Union ge Chairman Longzam Tompisak SDO Wangoi M Suranjoy Lekaigi amasung Wangoi Kendragi masak naiba mioi singsu sarukya ke Thoram aduda MLA Kurizam Lokena Makataraduna Aikoina Kaidaunungda Haurafam Kaufam Thokte Haurafam Kaukthoklaga Nathairam Labadi Isagi Identity Khangdabaga Pangkhak Oigani Ngasi Sangariba Community Hall asi Aroiba Nate Semjin Gadaba Wadi Upopi Taba Lambi PMGSY gi Makhada Semnaba Tender Loikre Chahi asigi Manungda Semlaklagani Semgatliba Open Gym Tha Khara asida Loishinlagani Community Hall asi Tungi Mirol gi Amadi Laikai gi Chakwat Thaurangi Khana Nainafam Amasu Oihensi Khungang Ama Model Kungang Ohenaba Haibasi MLA Kaktana Ngamloi Miyamga Gyan Taminaba Changi Maru Oiribadi Aikogi Unity Laibani Unity Laitaba Lamdam Amata Chaukatpa Ngamloi Handak Thokibe Irang Aduna Lamdam Asigi Economy da Sokhalle Development ta Maning Hanhalle Maning Haliba Asi Karamna Fugatkani Haiba Khangmina Batai Aigi Haurafam Mitopna Laklaga Yengsin Biroi Aina Yengsin Gadabani Laibaki Sel Tumgi Fibam Patrabasu Araiba Khara Asina Konana Bahwana Nasi Haike. Nasi aina orang jaga yang tulang lagi yang pakor boleh nasi dah promotion saja. Atau komuniti orang yang nasi orang jaga yang sebab nasi. Hai orang tanah atau orang harus mungkin miro lebih boleh. Nasi ekor kita dalam saja. Orang pilih orang harus yang lagi enak tu kerja. Lalu, mapamul lalu people sini yang mana kau si unity orang macam ni, jangan orang macam sangat orang macam sama orang tidak lakukan. NPP na popular government nama semnaba akan ba pressure piri positive oiba signal NEDA nidagi maikai dagi sufang balai rehaina MLA Kurizam Lokena upopida pangthokpa community hall sangabagi thoramama da paumi singna hangba wahangi paukhumda haikre Kurizam Lokena Center da Lairiba Government NDA gi Government ni Government asiga chatminaba amadi North East Democratic Alliance nidagi partner amasu oiriba NPP gi Manipur da popular government semnabagi kana honari BJP na mamang da government semnaba kana horamki Hauzik NPP na nida amasung NDA government ta taksin ki oirakliba laibak asigi political gi ahongba asida North East State singi oiba mapangal kanba regional political party ama laibagi mathau tare haike Center da koi laiba koi gi sign koi ji NDA gi partner na moi me koi gi laiba koi gi NPP gi lusing bai ki honorable Konat Sangma sahib to koi gi NDA gi koi gi convener moi ne da gi aduna ma gi site ta ki ju huju je koi center da athu matam da sarkar ji langna ba na koi honorable level gi loi ne satna koi Delhi da huju je koi state da laiba phibam ji gi matang da koi gi NDA gi koi partner moi na site ta gi ju kana pressure ji tawri aduna madu gi stang positive point da la ko gi mami ndi udo ma tawe shi me di mamang da koi state se laiba BJP gi site gi ma koi na semgani sem huji ti akoi na aina expect to huje koi gi laiba NDA gi partner wa koi gi North East laiba koi gi NPP gi site gi jo koi gi North East ki koi neda gi convener ju wari binna adu laiba koi gi honorable Konat Sangma sahib me su ma gi site gi moi koi laiba koi gi hamanta gi sa koi gi laiba tim neda gi site gi jo athu matam ne state da sarkar ama laina mam tak pressure to ba khara ai mani u phang sine center gi site ta ko thu ba state se sarkar la na ba kana pressure to ba ko jo so bo thongrang ma lawri ne ai ma am tham sa Lamdam asida thokpa lambi gi khudong thiba thodok kaya thokhan ba ya ba maram singi manung da lambi phattaba amadi lambi gi mayai da lairiba
road divider asisu achauba maram amani hairiba divider singi manungda Imphal Municipal Corporation mamangdagi Gandhi Avenue haijinba mapada lairiba divider asi aduki matik fibam sokna yot fawa thindok laibana maram oiraga miyoibagi mamal yamlaba punsi fawa mangba yabagi fibam leire lambi asigi paringda perform phamliba ahal amana ISTV da wafam kayasu phongdorakli sida yo tingthoi je nahan ju auto ma long chandana pura mayam changna lokhat le do gari masam ju ani hum sure so ije yeng ban nungai tre ngang mayam sok pa do isa sing sok pa do yeng ban nungai te do mari leina bana go mena yeng chen biro Cancer lainana nagadawre haibasi layong hana khangbani masida chaksalabadi na handaba yaba lainani haina CMO Bishnupur Dr. L Raichandrana Bishnupur District Naren Sanada Pangthokpa Observance of World Cancer Day ga mari lainana pangthokpa nongmagi oiba free cancer screening camp kam awareness program da haikre District Health Society Bishnupur amadi non-communicable diseases cell Bishnupur na Ayushman Arogya Mandir Naren Sanaga punna khusamnaduna United by Unique haiba themda pangthokpa thoramadu Ayushman Arogya Mandir Naren Sanada cancer screening camp su pangthokhe tungda Naren Sana Mayai Community Hall da pangthokpa cancer awareness program da CMO Dr. L Raichandrana makhata na phongdokhibada screening ningthina tawduna cancer laktringai da laina asina naraktana ba checksin thorang lokhatlabadi cancer na handaba yai haike early detection is the better mangjong na hana science to loina piraba got ngata neba pan parak wa jarda yam sara gadi yada oral cancer to gi chance lere yen thuaga sinaba sindol loina akogi dr member gi akoi department se thabiraga early pomba su or ja mo roi tu mai magi taw tangdaga akoi test thuaga ngamdabana rin jen ga tharani confirmation tawani hidak langthak kamaina pini habidugi matang du ngayam ngasigi message yam aphabani Screening camp aduda diabetes, hypertension, oral cancer, breast cancer, amadi cervical cancer gi screening tawduna miyoi chamaga yankai henbada kana ba pikhi loinana darkar oiba hidak sing su lemna pikhi positive ke suspicion fanglaba patient sing bu makhata na district hospital da lakna ba doctor sing na advice su pikhi ngasigi screening camp aduda Naren Sana gi asa yaifakol BLF Naren Sana gi self help group ke members sing su sarukya ki NIT dagi geng khutpu kharana PR laibagi khudong chaba lauraga yamlaba sel narol da loktokpa leptre haina lal holup KCP PWC MC unification gi PRO chingkhai ngan bana thadorakpa cherol amana hairi lona thingkraba lal holup asigi cherol asina makha taraduna mamang chahi gi September thadagi NIT Manipur gi matangda thizinduna aranba kaya taure haikraba matungda makha tana thizinba asida housing forward register amasung mahaki geng khutpu mayam asina chatha halakli bane haiba aranba wafam kaya su thamlakli mamangda lubna inquiry tawada maral chauna yazakhiba purchase officer amadi chairman purchase committee na masagi fam thadoklaga mahiresing gi khalaga lairik takpirage hairamba makoina party da ut chairaga amuk hana din academy amadi student welfare gi fam paisinduna hena dum mahiresing ga punsilaga isu sagatuna register ga manaraga ahen ba fan mayam ama purchase tawba amadi makoina pamba farm singi mingda ahen ba hengatning ba mamalda NIT gi fan mayam ama manghanduna lairamba thengnare hari hauzik su sports officer na register ga manaraga fan kaya gi in charge oiduna fam ani gi mingda amadi farm ani asigi mingda driver oiba aduna mateng pangduna asaba case memo kaya sizinaduna sel kaithokpa hauzik fawba leptri hari mahiroi singi lairik fazana takpi gani haiduna party da thaza ba piramba oza sing asina makhatana from paiduna register ga manaraga aran ba tawriba thabak asida mateng pangliba sing handoktrabadi akan ba thabak lokhatpaga loinana akan ba chairak pina ba lupna sem sare hari farm ani gi mapu amadi NIT gi driver adu lupna numit mangani gi manungda wakhal taminadrabadi makhoi ani gi mathakta party na akan ba mityeng changna na ba sem sare haina cherola sina makhata rakli huzik atema break ama tang lomin na se
Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kuntra faubo free breast and thyroid cancer screening camp ama pangthok chagadori. Mammogram amasung mari lainaba investigation da 20% concession loinana procedures da 15% concession gi kudong chaba pizari. Breast and thyroid ka mari lainaba hakchang gi nuaitaba laibiragadi kudong chaba silobiho akupa marol gi damag Shija Hospitals sa pau pobiro. Tada! Hindi magkigano. Alam mo sige yung se, next time din na check-in na laksi lagat ham ka banine. Dadarang se, juhar habaga am takidar bo. Asum na, mayam na machalibog na option dugum. Masige yung masibog, aso yung an ko kada batagi. Next time din na napseli. Next time din juhar habating matok na nabasim bani. Zaman tekno isi na mana concrete katok na tinago matanda. Kapam ng amok na henggal adli. Next time strength is in the quick. Matamgi nungsit nungsa amadi ay nga sana maram moiraga lok tungba amadi kuba na singba tatana tohali pumna magsibu kudak tapahan ba ngamlaba kapidon cup syrup 100% herbal product ni lok kuba da natana nakmahi siyalaba amadi kangnaw maring chatlaga lok kangku kuraba kapidon cup syrup thagpiyo kapidon cup syrup honglagli ba punsigi lambi sida aray ba chaba yaba makai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding magsibu ngakthok ke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Break matung makha tarakpa pauda. The Institution of Engineer India Manipur State Center Environment and Climate Change Government of Manipur amadi Mahud Department ka punna kusam naraga Environment and Climate Change Government of Manipur ge conference hall da ngarang dage pangthorakkiba solid waste management ke matang da All India seminar ge ngasi nini chanba numita former Controller of Technical Education ERRK Nando FIE na chair lauduna pangthokiba technical session da Wangkhairakpam Gobind MCE Mahud Assistant Professor Department of Anthropology Birang Mangol College Dr. Loitongbam Romi amadi Assistant Professor Department of Environmental Science NG College na tongan by Hiramda paper wangangke Thauranga mari lainana invited talk oina saruk yakiba Chairman IEI Manipur State Center ER Loitongbam Swami Kanta na aikhoina plastic mai thaba fatte haibasi loina khangnaragasu adumak mai thabagi hainabi asi leiri seminar kaya ama pangthoktuna akhang ahi kaya ama wanganglabasu aikhoi ge behavior change saudrabadi kana bakari su leite haike like the shortcut mai leite mi me am shortcut jam pa me ko shortcut pa bai lu hujik kyan ge matik shortcut pa ge sa thongbok talak tana ha phone da tawraga biryani poro chicken poro amina ai ngau de dona khan lai dare ko aina samaj da ngau bai gum da sian thora ga da farak adoi ne ai khan le ko Ibiksan chathariba asiga mari lainana hayeng August ke tan kun mari da IED 1 ge Central Subdivision 1 ge makha da laiba 11 kV Secretariat Fighter na konba mafam kharada ayuki pung nipan dage ayuki pung taramatoi fawba mai fangloi hairi mafam sing adudi sanjen thong manakta laiba government ki office sing All India Radio gi Palace Compound gi quarter amadi thanga pat mapal ni haina Central Subdivision no 1 ge manager na khanghalakli Imphal West ki Yuremba Makha Laikai Community Hall da ICAR Research Complex for Northeast Region Manipur Center Lamphel Pat ke KVK Imphal West na sinduna 2 days training program on scientific cultivation of mushroom for livelihood improvement haiba topic ta chatharakpa youth farmers training program loishin kre loishin bagi thoramda naha lomi singda ningthina practical yauna takpi tambi bagi loina na kitchen garden gi maru marang su yen thokke saruk yakiba All Manipur Progressive Farmer Association President K Thoiba Mitaina hauzik aikhoi ge lamdam ase senthum gi fibam ka hena soksilakpa amadi sufam nompham khangdana lairiba horakliba naha singna masing yam khalakli lamdam ase maru oiba senfam mamade sentok lambel ase agriculture na mapung ori masida larik laisu hairaba aikhoi ge naha singna matamga chanaba lau kanglon sing ase khangduna thabak tawrabadi kana bayamna leigani thabak ama tawada mai pake hairabadi tawgadori ba thabak adu hek hobadagi aroiba fawba adu mamutana khangba mathau tai hiram khuding makta mamutana khangna tawrabadi mai pakpagi chang wangani amadi
khangba kanba amasu mathau tai haike aikhoi gi khunai asi chawkhat hansi mipan tangdaba khunai ama ohensi hairabadi youth singi achawa thodang mathau tai aramba unit 14 gi commander L Bisona training program asi shinbagi maramda asumna haike aikhoi gi naha sing sufam nompham khangdana lairiba sing asi kari tauraga senthok lambi leigadage haibagi thizinba amadi thabak tawbagi tangai fadaba lei haike expert oina saruk yakiba CH Gunamanina aikhoi thabak ama tawbada maithiba mapung fadriba asi tawriba thabak adu mamutana khangdaba amadi thizinba watpadagini hainingi loinana anoba kanglon technology sing asi khangbagi tangai fadabale chengum thabada training kaya tawkre adubu mai pakna sangna tawba kaya yaudriba asi karigino hainariba adu farmers singna thidoktuna madu kokna ba pambai tawdabagini haike तो करमना अखोई लौ खाव खरम मतुंगदा मांगना लेबा चरु मैम सिंगसिदगी अखोइना पैसाजे तानबे याय माइन तौग तानबे यागे हाब समचन मसम थारगा भर्मी कंपोस्ट तौरगा माइन समचन पैसाजे तानबे याबगी खुदोंग चाबदो याम साइंटिफिक ओइबा मवोंग अमदा कोइ लाइना तिना ताहमदना याम प्रोडक्टिव ओइबा मवोंग अमदा सेंगुमजे आइदि ओसम मसमजे थारगा मैम सिंगसिदैदा युमदा लाइबा अंगांग बिउ अरो अममदा अरो मैन थबक खर पिननबगिदमक्ता मेनली अदुगी पानमदा अखोइना हा मैम सिंगसिदैदा सेंगुमगी कनेसे थमजबने Better Health Diagnostic Kwakathel Bazaar near Axis Bank Talaiba Diagnostic Center asina nongmagi oiba free medical camp ama diagnostic complex asida pangthokre miyam da lemna mitke layeng amadi medicine gi OPD gi khudong chawa phanghanbata natana lemna test tawba ECG gi khudong chawa kaya marum pikre ngasi gi free health medical camp asina miyoi kaya da khudong chawa phanghanki medical camp asiga mari lainana Better Health Diagnostic ke sarungbam dusanta koba staff amana phongdorakpada lamdam asida thokliba irang asina maram oiraga lairaba state ama oibana maram oiraga lamdam asigi imung ayamba sel thumgi awaba mayoknari awaba kaya mayoknarabasu chadabadi yadabana imungi chakum mai muttanaba honari amaromda makhoi gi health ki fibam di nongma gi sokchilakpa henjilakli adubu madubu layeng thoknaba test tawnaba senfam laitabana ayamba oibana awaba kaya mayoknari asigumba fibam asidagi kharadang koknaba haiduna asigumba free medical camp asi Better Health Diagnostic Kwakathel Bazaar na pangthokpani ngasi free medical camp asida liver urine kidney ECG na chingba makhal kaya ge lemna test tawbaga loinana hidak langthaksu lemna pibane ngasi pangthokliba health camp asida arak pamyoi khudingmak test tawnabagi khudong chabasu piri haike ai ngasi ge khuigi medical camp asida ko khuigi hidak su khuigi makhal khara haitare adum khuigi mamal yaudana khui free da adum khui hidak su pijei ko adu ki su mathakta khui je testing je haitare khui liver test kidney test urine ECG na sing bai tare khamakal khara jo khui je free da adum test se tawjabane Millennium School na sinduna nongmagi oiba Science Art and Craft Exhibition ama Millennium School pasoi dangasi pangthokre exhibition aduda mahairoi singna sajaba science model experiment ama di creative arts sing utpaga loinana sport competition quiz essay writing spelling competition na chingba pangthokhe exhibition asigi pandamdi mahairoi singda lotuna lairiba haitoi singthoiba sing adu uttuna makoi karamba lambida chatlaga mic pakani haiba adu khangnaba hotnabani hairi Sairengba Singi Apunba Lufki Tara Mangarak Suba Sairengba Singi Numit Amadi Foundation Degi Thauram Ama ngasi Kongba Uchekon Khunauda Laiba Kangla Mini Film City da pangthokre Thauram maduga mari lainana Tara Tarurak Suba Saitharol gi lyric amasu phongkibaga loinana lamdam asigi saknairaba saisakpa saisakpi sing amadi Sairengba Singda tongan ba awards sing piduna ikai khumnaki Thauram asiga mari lainana salgi secretary Ziban Moirang Themna phongdokhibada salgi Tara Mangarak Suba Mapok Kumon Numit Asida Chahi Ani Kanaraga Fongba Isai Saireng Larik Asibu Katpiramba Lai Oikraba Oza Olengi Makada Kuraizam Fulo Sanato Award Ing Lisingani Kun Humdoi Amadi Lisingani Kun Manga Mana Mathum Panglaba Singda Award Piduna Ikai Kumnaki Thauram Asibu Pangthokpani Haiki Sahi ani Kanaraga Koina Sai Sarengi Larikta Mana Ama Laikraba Layukraba Sangaraba Serengba Ulebang Sakangaraba Oza Olen Kapiramba Kogi Kuraizam Polo Sanato Manana Sai Sereng Laktapiba Sangaraba Sai Sereng Iba Mui Ani Mingon Padora Kasampi Kumar Magi Alari Kogi Tajik Niti Maitondo Aduga Hawam Chandogi
गिरिसिप अयुक्की मालंगदा हारिबा लाइक अनि सिना 23 अमसुंग 25 23 दा पिहोगदबदो अखोइना देबाक इरांग मरु पिहोगदबा अदु 25 ता अनि पिबा अदुगा तोंगानबा चहिगी सरेंगबा सैबानबा सैसकबा मुलाइतम एचिमेंट अवार्ड पिबगी मरु ओइना अदुगुंबा थबक थोमसुंग ngasi पांथोक सबने अदुगा साली मेंबर सिंगी खोमजिनबा एंथोलॉजी सेथारोता थुक सुबा फोंगबा अदुगुंबा तने मरु ओइबा पेसिस पिरगा पांथोक सबने Alumni DM College of Science Lising Amaga Chamapan Marifu Tarataru Class 12 Amadi Lising Amaga Chamapan Marifu Taramapan TDC Betsna WE Care Foundation Amadi Yaima I Hospital ga Kusam Naraga Laiching Nongpo Kaksing Dalaiba Rusana Run Tawa Senior Citizen Home da Ahal Singi Oiba Free Medical Checkup Amangasi Pangthokre Kem Aduda Thengnarapa Cataract Lairaba Ahal Mapangi Manungda Ahan Bagi Face Oina Ahal Taruk Pukhalaktuna Yaima I Hospital na Lemna Amadi Ahal Singi Khanduna Karafaba Makalgi Cataract Surgery Tauduna Ahal Singi Mid Uhanbangam Kre Kahena Retina da Sokchan ba Ahal Anisu Makata na Afaba Dr. Singda Puduna Yenghan Kigani Mid Sokpa Ahal Singsu Anok Semduna Yenghan Bagi Kudong Chabasu PK Home da Lairiba Kanalai Zedraba Ahal Singidamag Angamba Mateng Kara Pangbagi Damag Rusagi Secretary Amadi Home da Lairiba Ahal Singna Harauba Nungaiba Amadi Apen Bafungdorakli All Manipur United Clubs Organization Amukoga Chatminariba District Organization Ama Oriba Kakching District United Club Organization Kadukogi General Body Mifam Amangasi Wabagai Panchayat Community Hall da Pangthoktuna Anawa Term Gi Thaupuna ba Miyoi Sengkhankre Khalaba Singadudi Vice President da Huidrom Kesorchit Yauna Miyoi Mari General Secretary da Taibangzam Laki Finance Secretary da Mayang Lambam Mudhuchandra Organization Secretary da Koizam Ajit Publicity Secretary da Mayang Lambam Kumarjit Yauna Miyoi Kunhumdoi Khankre Thauram Maduda Tongan Tongan CSO Singi Luching Basingna Saruk Yakhi Youth Mag the Chen Cyber Pandamda Nong Magyoiba Drug Awareness Program Ama Jiribam District Police Club Amadi Meira Paibi Singa Kusam Naduna Jiribam District Manung Chana Laiba Hillgat Community Hall da Pangthokre Awareness Program Maduda Resource Person Oina Saruk Yakiba Chief Functionary Holistic Vista International Certified Addiction Professional Dr. Lalit Sapamna Nisa Haiba Asi Karino Karamba Matamdagi Nisa Chaba Hawi Matam Charingaida Nisa Dake Laptopang Ngamnaba Hotna Bigadabani Mama Mapa Oiba Singisu Achowa Taudang Laibata Natana Matam Chana Edik Oidringaida Counseling Tobiu Haike Aroibada Maroiba Pau Amukana Pizari Anova law ahum masibu sizinagadauriba authorities singna thabak ama tawdringaida khanthaba amasung khangba mathau tai haina Manipur High Court ke Chief Justice K Somasekhar na haikre amasung NRC chana halaga mitop khandok laba matungda delimitation tawdrabadi mitop singna lamdam masida piriba chaitheng sing thengnaba ngamloi haina lamlai kendra ge MLA KH ibom chana haikre Hujik Fawagi oina STV na pizza ba pau matang asida lo sinjare meeting tabir ba puna mapu amukana krumjari